Pausidi Yumpum Oibamar Paukara update Taujari. Chief Minister Biren Sindokpagi Wfmdi Suklei Leitre, Center na Maraset pa Chungsinnba Sarkar Oihan-gadouri. Chief Minister and Biren na handak Delhi da satuna BJP ki lusing basing unaru bagi Wfmdu Manipur miyam na hujik haurang na ngai tuna lainari. Adu ba hujik phawbadi Chief Minister na Delhi ki lusing basing unaru bagi Wfmdu Manipur miyam da macha khai na khangan ba thoktaba asida miyam na langtak na ba ama oinari. Pausi asin na tahnjaba yapa mafamdagi phangba paugi matung inade Chief Minister and Biren Sindokpagi akan balalong ama toramba adudi Delhi ki BJP ki lusing basing na sukya yadre. BJP na lusing basung Chungsinnba Sarkar asigi tam loitre phawba Chief Minister and Biren ba makhata na Chief Minister oina thamba haibasi Delhi ki lusing basing amata ngairaba phirep oire. Masina Chief Minister and Biren busing thanana ba hotnaramba singgi mafamdadi asobaning ba kaiba ama oire haire. Pau asina hai hojik miyam na khaurang na ngainari ba asi NPP ke MLA mari asi makhata na Minister oina Oihan-gadouri na tragana makhoi Chungsinnba Sarkar asidaki lokthokhi gadra haibasine. Hiram asigi matang da press na phangba pau gi matung enade handak Delhi da Chief Minister and Biren na unaram khiba BJP ki lusing basing na CM da khangal lekhiba gi matung enade Maraset pa Sarkar ama oina bo hotnau maduda center na chupang ba yaba pangane. Minister Dr. Noksin portfolio hongtok hongjin tawbagi matang dadi center na khut amata thingjin loi. Haribo wafam sing aside Chief Minister gi sakti manung da leiba ngak to oibanina laingak sasan tawbada hena nungai na bathabak thoram sing adu Chief Minister na maning tam na pangthokna na ba khangalakki haina thajaba yaba mafam dagi phangba pau asina haire. Yamna luri badi handak Chief Minister ki Delhi khongchat asida party ki miyosing amata loina da bana Delhi ki lusing basing unaduna wari saba adu CM mathantane maduna Delhi ki lusing basing na kari hairakhi haibadu CM masa mathanta khangba oibana pau asi Chungsinnba Sarkar asida ki minister amasung MLA sing na khangba wana thokpani haire. Center ki lusing bas na wari sanaba adu da sama mai pa ko oibana Chief Minister na makhata na Maraset pa Chungsinnba Sarkar ama ohenna ba ki thapak thoram sing ngasi numit kharani ki matung da paikhalak pajai haina thajanari. Haujam ki oina pandemic oiraba Covid-19 laichat thengna na bhotna bata Chief Minister na lofam thokpa thodang adu hana lona photna haina center ki lusing basing na khangalakle maramatu nagarang Covid-19 ki state consultative committee CM na share logtuna pangthoktuna lokhut kadaba thabak thoram sing hana khannaba haukhibani haire. Atopa pau amadana AR ki personal mari Yaona NDRF ki Staafrus tara Covid-19 positive oire. Assam Rifles ki personal mari Yaona National Disaster Rescue Force NDRF Staafrus tara ngasi Mizoram ki Joram Medical College da test tawbada Covid-19 positive oire. Punna miyoi kunithoi Covid-19 positive oituna state adugi anirok subo oina khwaidagi masing yamba positive oikhibani haire. Positive oiraba miyoi sing asi Aichol district siha amadi longtalai dagini haina state adugi health department ki official amana phongdokhi. NDRF ki personal tara adu lungbarda amadi Assam Rifles ki miyoi mari aduna jokho sangda leibani haire. Positive oiraba miyoi kunithoi asi tongan ba state Assam, Bihar, Delhi, Uttar Pradesh, Punjab, Jammu, Manipur amadi Jharkhand dagi laktuna quarantine center sing da leiba miyoi ngaktani haire. Arakasida ADC Covid-19 positive oire. Kamrup Metro ki Assistant Deputy Commissioner Sinaroi Nath Covid-19 positive oire haina record amana phangdokre. Assam ki tongan mafam da khudong thiningai oiraba laina laichat asi community transmission ki thakta sandorok pa thengnare. Singnaningai oiba layong uthorok padagi ADC na test tawbada positive oiba thengna khibane July amadagi lahiu hauduna lairakiba ADC bo haujik Guwahati Medical College and Hospital da pukhatuna laikandari. Positive oiraba AC asi handak Health Minister Hemanta Biswa Sarmaga unakhiba laikhrabane. Aroibada content sing asigi maruiba pau khara asiba paudam jariba Manipur Local News YouTube channel amadi Facebook page asidagi yangbiri pupuna mokpa thakachari loinana channel asina tom da kanarbadi subscribe like and share tawba kawbi gono puna mokpo amuka hanna thakachari.